Kanigram Samapan Marf Gutaruka Kona Kungi Sipari. Security Force na Satakibo Operation ama the Belesip ama Kanigram Samapan Marf Gutaruka Kona na Pakri. Ekar Nifuga Maturum Taramba Poppy Pambi Singya Talamba. Security Force na Kaniga Kona na Fogalaba Kungi Sipadugi Maming. Lon Ko How Kibens and Nifuga Homdoi Kawi. Kangpupi District Cycle Police is teaching Manusan Bab. Gun Five Beles Kisini. Mako Security Force na Kangpupi District ki Kangpupi Police Station ki manungsan ba Bongmol Village tagi kani opium gram samapanga marf gutaru amasung mobile phone amaga kola na phone hibani amaram na Security Force na Forest Department amasung Narcotics Control Bureau NCB ga pulaga Kangpupi District ki manungsan ba Kotlen Kungi Singsang Parengda lam ekar nifuga mathuri tharama popi pambi singya na tunamangan kre kongthang aduda Lautang sang kungo homdoi mai thadok tu namangan baga loina urea harbek mapan amasum napi hanaba hidak peket taraga mathoi thumbek mari amasum atai popi thaba de sizinaba polam sing amasum kusukulai sing kyas mangan ki atopa thawdo amar Security Force na Moirang Police Station ki checkpoint na miyoi ama drug kona na phaki phakraba miyoi dugi maming Sheikh Bashir Ahmad Kawi lelong nungai dagini mangon dagi heroin powder gram humdraga mari rom Yauba sapon kep ahum pagat kiyari. Children Disneyland sogi saruk sidokri. Haukiba November kunga mathoidigi hauduna satharaliba Manipur Sangai Festival 2025 gi saruk amoina Manipur Government gi Youth Affairs and Sport na sinduna Imphal gi Khumalampak Sport Complex sathariba Indigenous Game and Adventure Sport Activities ki Cycle Velodrome manakta sengba sagalamba Children Disneyland sogi sarukra Madubu sengwa sagalamba mapandagi lakwa company gi miwi sing sidokri kari maram gi damak sidokli bano habigi sapsaba maram hauzik phawa phongdoraktabara khamgamdri Children Disneyland show gi saruk singadu nahanumi dangdagi sidok phawkhibani sidokpagi thaba adu ngaranungtil phawu sakhi kari maram dagi sidokli bano habigi maram sapsana khangdrabasu Manipur Sangai Festival 2025 ki Khumalampak Sport Complex sathariba Indigenous Game and Adventure Sport Activities adugi Children Disneyland show adugi ninisan banumi power yengbina bamasum mapamadu sanaba angang ningthina laktabadigi sidok poigani hari adubu sidokpagi sapsaba maramdi mari lenaba official singdigi phangmangamdri Indigenous Game and Adventure Sport Activities ki Children Disneyland show gi saruk khara sidoki badunatana atai makhata abadi mari lenaba authority singna sidokhan kidri hari Manipur Sangai Festival gi ngarang khomni sanba numita Imphal Khumalampak Sport Complex yengbina bamasum Indigenous Game and Adventure Sport Activities ta saruk yana ba miyo yamna lanakhi Khumalampak Sport Complex ki Indigenous Game and Adventure Sport Activities uliba mapamadur satunu yengsilubada Sangai Festival gi khomni sanba numaijung numita tribal amasum nan Manipuri gi anga amasum miyo ikranatana mi lakpagi sangyam hantan thengnarakhi Hata kangjay bung da stall sing ihang hang bagaloidana mi lakpagi sang ka hena name dun festival manna leram kene su paus na makhatari Governor Balag XCM Biren gi unakri Manipur gi Governor Ajay Kumar Balag Manipur gi hanagi Minister N Biren gi unakri Governor Ajay Kumar Balan kaurakpadigi ngaranung tilpung amata pada Manipur gi hanagi Minister N Birena Imphal gi Rasbon satuna Governor gi unakibani Sarona pung amarum unakibaduda kari karambu wapam sing khanakibagi habigi sapsaba khangmung namdri adobo ngarang unakibadu hausung Manipur pangthokliba Manipur Sangai Festival asigi manungda thokliba irang kya asigi matangna wapam kya khanaki habigi thajaba leibaga loidana thokliba irang asi control tonabagi matangna wapam kya khanakibasu laiki haina thajanari panmayabari Sangai Festival houdringai ki mamang no speaker ex minister amadi BJP gi MLA mayam go governor go raduna Sangai Festival gi matang wa khana ki belekrani Manipur da mai pakna Sangai Festival pangthuk na batlenga na yamna kan hona jarabasu festival di IDP singa madi tuan belup sing yauna miyam na yaring da phongdok tuna leibana bapung phaba ngamdana leidibani ngammi haiba matagum namfu da hona yaroi Matang matam yengdana lengan ngammi haiba matago miyam nampuda makogi apambaduda sathanna hona ba kaidonung yaru hena Arambai Tingol gi Corps Military Police CMP gi Commissioner Waikhom Munindron Fotokri Haibo apamasi nganba Football Academy amadi Arambai Tingol Hengang Unit kuntraga mari nisinduna pangthukiba ahanwi state level model club under
24thNov.Ayuk side football tournament lusinbagi thoramda phongdokibani thoram aduda mahakna hai thaba ama tawbada thaba adu tawgodoriba mafam adugi phibam amadi matam yengba mathau tai karigumba mafam matam sadrabari thaba adu tawdaban hena phai lengakna miyamgi apam pam yengdana matang matam yengdana thabak tawraga nampuda thaba adu mai pakhangani haibadi wagani haiba wafam thamladuna ngasi manipura kari phibamda leiribagi haiba khanglaga harau kumai tawba mathau tai ifurupki phibam mayek sengna khanglaba matamda aikoina tawgudabasing ningthina khallaga thabak tawba mathau tai ki aikoigi akoibada yeknabana koisinduna leiraga aikoina harau kumai leptuna leiba maram sadi haina palladuna ifrup asigi ireisa sing masa mau phana thamnabagi panamda arambai tengolna sana khonabada ahenba miyeng thamduna thabak tawri heba wafam sumana phongdoki Garangi thoram aduda model club hangang makhalekagi president Hirom Ibotomba secretary Tondang Sanauzam yauna tungan miyoi kyara sarbyaki ngarang sanakhiba final match ta Poloi FC ga Kanglaisa FC na Poloi FC bu ani amana maithiba piduna Kanglaisa FC na champion oikre hanisu pausna makhatari ngamkhai sambal khaba khudak lepkadabani Bangladesh, Myanmar amasung India government international border athingba kaya marum thamjilakpa asina sin Kuki Mizo miyam da sauna akaiba piri ngamkhai sambal khabagi thabak khudakta lepkadabani haina Kuki Liberation Army led khulun KLAL na phudorokli Kuki khulai paibalup asigi secretary information and publicity Zalaimang Kuki na kuyek piduna press thadorakpa chirolabana hai government na lokhalakliba khongthang asina Mafamadu Kundari yellow missing Tanaramdana, Makoina Pama Mong Namkai Yatopigi make Lara Kudamni. Masina United Nations Declaration on the Right of Indigenous People na Piri Bakang Lonado Kongonabani. Masi Mafamaduda Kundari Bamiamasu Makoigi Lam Soka the Boapam Tanagadavani have a Wapamadu Ngakri have a tapani. Indo memarangam kai paring the house satari ba sambal khavigi khongthanga sina leba anishida kundari ba sin Kuki Mizo pruki miyoisingi marakta leiriba imung munungi mari amasu nat ki satnabi loinana nat ka loina tuna laklaba laiga ki masakta sauna akai ba thawali zangobung bongmol cs technopal sanjang gangpija jemunom motha haismunom highland pipe laijang phai langsam na singba khun singi marakta ning singba thoktraba matam nagi leralba customary na singba kaya haujikti khaidokli khunda laita aduna leiriba miyamasi border regulation kya amasum citizenship oina honabada arubu wapum kya mayokna hali masigi thoidokpa sina khunai sida naknana leiramba mari sitmilona masum nat ki sanabi kya si khaidokpi rari matam maramashina sin Kuki Mizo miyamgi hak kanjanaba tana pham thokpa tanadana khariba border fencing khabagi thabak khutakta lepkadabani masi karigum indrabari sauna muknaba phibam lakpa roinana mengkhatpa ngamloidaba amangma kya miyuknarakpa yai hairinsu pausna makhatari laimasu awawa oiba lin kharawama PFA Manipur na thingnari laimasu awawa oiba lin kharawama Peoples for Animal Manipur na thingnari classic hypomelanistic haiba unsada melanin nembagi pakna thoktaba genetic ki phibam amana kharao asigi unsagi masu usi oibani sangmanana wawwa mayek singdaba lukhamgi monokalamadi krem masugi mabuk oiba phibam asina asuki matik tangna thokpa lin kharao haibadu heli asiguma lin asi piklingai degi makoigi yeknaba sasingdagi uhannana hingwa ngamjadaba miyoibanasu uganba hatokpiba madi nungsayamna sarabasu kususina khangma ngamdabana mapunsi tengali piklingai da sigali masinasu asumna kusu oiba kharau yamna tangna thoklibani hypomelanistic oiba kharau India da record khara natana yamna marang kaina leti Manipur da asiguma makhal thengnabagi mayek sengba thawdokti asina han moigani masina haiphet manaba saru masu oiba kharau di Manipur amadi India marang kaina thingnai PFA na thengnariba kharau asigi masu asidi saru masudi nati yamna top ayengba tonganba mongi lingumna phajaba masuni lin asina mapung phana sawba phawba hingba ngamlibasi thawal wangma taba sorok mathaktagi moirangthem megabarnagi minung sinari maki yumgi nakal leiba hingkhol lin asi piklingai digi lerakpani hari megabarnana lin asida karisu tobi yum maya oibana lin chaba sa usek singsu laktaba oibana lin asingasi phawba hingba ngamba oiramgani haujikti lin asi
mapi pharaklabana yum maya suoibana atopa mafamda thadokpikhinaba PFA da phabinaba hairakpani lena PFA gi animal shelter Manipur Forest Department kharaga hena kupna thijinaba thamli hena su paus na makhatari Sangai Festival gi mayokta numidang na maira gi khongsat chat paukhri thas ki kun mathoi gi Manipur legana sinduna pangthorakliba festival si matang sati IDP singbu masa gi mayumda hanjin halaba matung amasum highway singda free movement ta holaba matungda pangthokpiyu haibada lengang na tabi gi muhutta nampu da pangthorakpadagi miyam gi lupsing miyam amasu maru oina IDP singna boycott tawpigi khongjang sangsilakpigi makha tarakpada garang festival si gi humni sanma numiki numidang dagi hauraduna mafam khrada nupi singna maira gi khongjat satuna yaningda bapungdok pokre garang numidang dagi haukiba maira gi khongjat asi Kunung Mamangi area Lamphel gi mafam khara masum Moirangi koktana singbud sakhibani khongsat asida saruk yakiba singna IDP singbu masagi mayumda hanjin handringai da festival pangthokpo yaning de haba kholau singlakhi amoramda ngarangi maira khongsat asigi mangoinana lamoi khongnang khong phagauk chaw ikhai Bisnupur gi ariba DC office ki complex amasum lakoi pat relief camp da lerakliba IDP singnasu festival asigi mayokta penaba kholau singlauduna khongjang singki khongjang asigi mami uripok maikai de saung taki lakoi pat relief camp na sangjapam lauriba singna Bisnupur gi maira pai bising kusamnaduna relief camp adudagi DC office pawbu laktun wokat khongsat sangsinki Khongjang loi singna PR lengangna ingta pa hanjin handringai da sangai festival pangthokpa yaning de haiba kholau singlauki Myanmar hunta lanmi na mosi gi mafam ahum da nongthakta gi landa sathaduna misam manga hatkhre aso open kana hankhre Myanmar hunta lanmi na Karenni state ki Pasong township ki mosi da leib tuan mafam ahum da nongthakta gi landa sathaduna misam kya hatkhre masuk kaya na aso open hankhre haina mafam adu gi miyoi sina phongdorakre Ngarang ayuk ki pung mapalom tabada Myanmar hunta lanmina fighter jet sisinaduna mosi gi tuan mafam ahumda bom thadaduna landa sathaki haina mafam adugi miyoi amana Kantarawadi Times da phongtokri ayuk ki laisil thabagi khudong sab lawtuna Myanmar lanmina nongthakki landa satharakhibaduda miyoi manga hatkibaga loidana kayana aso apananganki Myanmar hunta lanmina mapangal khallaba bom mari thadaduna misam singadubu tamthina hatkibane amasung kayana aso apanangankibane haina mafam adugi miyoi amana phongdorakhi Kunjasina phongdorakhiba warolamada Myanmar hunta lanmi gi landa aduda miyoi manga sikri haibadi mayek singli adumapu kayana aso apanangkhrabagi haibadudi sapchaba khangmangamdri Shikraba sing adu loinamak nupa singni haina IDP singbu mating pangbu organization amagi mihut amana thamlakhibaga loidana ahal oiraba nupi amasu landa adur aso apanakhi Myanmar hunta lanmina nongthakgi landa sa tharaktuna landa rakhiba mafam adu hunta gi mayukta leiba ethnic rival singa khuthoknaba mafam nati Mr. Miam singi mafam ni hari say sigi August su Myanmar military hunta lanmina Mosida nongthakgi landa ahumrak sathaduna miyoi kunthra rom hatkrabani haina Kantarawadi Times da phongdorakpaga loinana sahi asi khaktada Mosina hunta lanmina air strike tarakani palak sathaki hari Nakalamaromda laurok pantha lakpaga loinana Pekhon gi lawmi singna law lokna bokhona military hunta lanmi dagi ayaba lawbigi tangai phadabasu laidi haina khunjasna phungoknarakli Mayai lambi ban mahai masin mai ising dharmaga mari leinaba natana komthokpa leiti malal Manipur gi khwaidi gi maru oiba lambi am oiriba mayai lambi gi phibam phatraba lambi sing asi sembina ba lenga amadi mari leinaba singda haijakrabam phawba semiraktabi gi mayokta hauji mayai lambi apun balup malal na sangsilakni ba mayai lambi gi ban gi khongjang mai masin mai ising dharma karma yauna maru oiba khara natana ataidi komthokpa leiti haina malal gi publicity secretary Naurem Pravina thadorakpa chirol amana hairi Malal gi publicity secretary serol asina makhatana hai malal na lambi sembi da bigi mayok sathariba lambi thingbi gi khongjang haujik su makha sathari khongjang asiga mari laidana ram Manipur lainga ki PWD department gi thaumi sing laktuna malal gi thaumi sing ga unaraba matung wari sanaba yanaba puraktabadagi haujik su makhatana ban gi khongjang sathari Ngasimaksu aninak supoina Imphal West District ki manung sanwa langthabal thong ahan bidegi PWD department gi miyoiga malal gi thaumi singa unakhiba dusu yanaba propam khidri tungda malal gi thaumi singna miyam gi oiba mifam ama phamlaba matung lambi sembi tabegi sathariba ban gi khongjang asi makha sathaba haina warep lawduna sathaduna lakli
ꯃꯂꯜꯅ ꯃꯄꯨꯡ ꯑꯣꯏꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯐꯝꯁꯤꯡ ꯁꯦꯝꯒꯠꯅꯅꯕ ꯂꯩꯉꯥꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯐꯕ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯇꯕ ꯑꯃꯗꯤ ꯂꯝꯕꯤ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯂꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯂꯝꯕꯤ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯁꯦꯝꯖꯤꯟꯕ ꯍꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯂꯜꯅ ꯆꯪꯁꯤꯜꯂꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯍꯩ ꯃꯁꯤꯡ, ꯃꯩ ꯏꯁꯤꯡ, ꯙꯔꯃ ꯀꯔꯃ ꯌꯥꯎꯅ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯈꯔ ꯅꯠꯇꯅ ꯑꯇꯩꯗꯤ ꯀꯣꯝꯊꯣꯛꯄ ꯂꯩꯇꯦ꯫ ꯃꯈꯥ ꯇꯥꯅ ꯕꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯕ ꯐꯥꯎꯕ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯂꯜꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯤꯅꯥꯃꯨꯜ MLA ꯍꯨꯃꯥꯌꯨꯟꯒꯤ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯌꯣꯙ꯭ꯌꯥꯗ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗ ꯊꯨꯒꯥꯏꯈꯤꯕꯒꯤ ꯆꯍꯤ 35 ꯁꯨꯔꯛꯄ ꯅꯨꯃꯤꯠ December 3ꯇ ꯃꯨꯔꯁꯤꯗꯥꯕꯥꯗ ꯗꯪꯒꯥꯗ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗ ꯑꯃꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯑꯃ ꯃꯥꯡꯅ ꯌꯨꯡꯂꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ MLA ꯍꯨꯃꯥꯌꯨꯟ ꯀꯕꯤꯔꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯨꯡ ꯑꯆꯧꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ BJPꯒꯤ ꯋꯥꯉꯥꯡꯂꯣꯏ ꯌꯥꯁꯤꯔ ꯖꯤꯂꯥꯅꯤꯅ MLA ꯑꯗꯨꯕꯨ ꯚꯣꯠꯀꯤ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛ ꯀꯝꯃꯨꯅꯦꯜ ꯃꯁꯜ ꯑꯇꯝꯅꯅ ꯀꯩꯍꯧꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯨꯃꯥꯌꯨꯟ ꯀꯕꯤꯔ ꯃꯨꯔꯁꯤꯗꯥꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯦꯜꯒꯪꯒꯥꯗ December 3ꯀꯤ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗꯀꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯑꯗꯨ ꯌꯨꯡꯂꯒꯅꯤ꯫ ꯃꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯗ ꯆꯍꯤ 3 ꯆꯪꯂꯒꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯅꯥꯀꯟꯗꯒꯤ ꯆꯌꯥꯟꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯁꯟꯗꯤꯞ ꯀꯅꯥꯒꯨꯝꯕ ꯃꯣꯛꯁ ꯑꯃ ꯁꯥꯕ ꯌꯥꯏ, ꯃꯗꯨꯗ ꯕꯥꯕ꯭ꯔꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ, ꯃꯈꯣꯏꯅ ꯃꯣꯛꯁ ꯑꯃ ꯁꯥꯕ ꯄꯥꯝꯂꯕꯗꯤ ꯃꯗꯨ ꯁꯥꯕ ꯌꯥꯏ ꯍꯥꯏꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁ MP ꯁꯨꯔꯦꯟꯗ꯭ꯔ ꯔꯥꯖꯄꯨꯠꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯣꯛꯁ ꯑꯃ, ꯂꯥꯏꯁꯪ ꯑꯃ, ꯒꯨꯔꯨꯗ꯭ꯋꯥꯔꯥ ꯑꯃ ꯑꯃꯁꯨꯡ ꯆꯔꯆ ꯁꯥꯕ ꯌꯥꯏ, ꯃꯁꯤꯗ ꯌꯦꯠꯅꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗ ꯋꯥꯊꯣꯛ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯟꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯥꯏꯅꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡꯐꯝ ꯁꯥꯅꯕꯒꯤ ꯍꯛ ꯂꯩ ꯍꯥꯏꯈꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯃꯥꯝ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯁꯨ ꯊꯤꯑꯣꯂꯣꯖꯤꯒꯤ ꯑꯣꯏꯅ ꯌꯥꯅꯤꯡꯗꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯈꯤ꯫ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗꯀꯤ ꯃꯤꯡꯗ ꯃꯣꯛꯁ ꯀꯌꯥ ꯁꯥꯔꯕꯁꯨ ꯑꯌꯣꯙ꯭ꯌꯥꯗ ꯂꯩꯔꯝꯈꯤꯕ ꯑꯁꯦꯡꯕ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗꯀꯤ ꯃꯔꯨꯑꯣꯏꯕꯗꯨꯗꯤ ꯀꯩꯗꯧꯉꯩꯗ ꯃꯨꯊꯠꯄ ꯉꯝꯂꯣꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯇꯦꯟꯇꯔ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫